Fashion show beauty pageant Miss Thok pahairaga aikoina mapan thongda harauba nungaiba kaya uzarabasu manungdadi awaba nungaitaba kaya humduna losinduna lairibani. Ngasigi video asida Miss Grand International 2024 gi India dagi winner oiriba Rachel Gupta amadi Myanmar gi second runner up asina chap manaba contest ama khakta dagi resign tawkhibgi matangda khangminasi. Miss Grand International Highland da ihan hana 2013 da nawat ichara grishilna tim amagi makhada hawdokhi Stop the War and Violence nawa na thoiba war amadi violence anthanabagi tim da hawdokhiba Miss Grand International November ki tang 18 2013 da Bangkok ta pangthokhi. International beauty pageant Miss World, Miss Universe, Miss International makoigumla Miss Grand International su International gi thakta hawki. Miss Grand International hawdokchigai gi mamangda nawat masamak Miss World Thailand gi National Director phawbo oiramki. Ihan hanba Miss Grand International 2013 asi Puerto Rico gi Daniel Chaparro na oiki. Mathang tawrakpana 2015 da su Thailand gi Bangkok ta pangthoklam masida winner Dominican Republic tagi Ania Gracia na oirami. Adubu March 2016 da Ania resign tawki. Ania na press media singda South Sudan da Miss Grand International represent tawduna chatpada sexually harassed tawbiki haiduna organizer singda haijai. Adubu organizer singnadi thawa sabikide. Safety amadi chaba thakpada inthi nungaina phadana tawbidi haina haiki. Beauty pageant adugi organizer oiriba nawanadi Aniana sign tawriba contract mapung phana mathok pangphukpa ngamkhide. Yamna demanding on contract ta yaudaba mahakki mabok Bangkok ta puraktuna leminagi na chingba haiduna haiki. Organizer singbu usittabadagi mapu oriba nawatna Ania Gracia bu title adudagi lokthokkhibani. Ania Gracia na resign tawribra natra organizer singna hana pham lokthoribra haibagi chamamnaba amadi tholakhi. Asomna Miss Grand International 2015 gi winner oriba Ania Gracia dagi title adu lokthokuna first runner up Australia dagi Elizabeth po amo inaunoba Miss Grand International 2015 ohenki. Chahi khra hawkhraba tungda 2019 da Miss Grand International 2015 gi winner oiramba Elizabeth po mahaki country adda Miss Universe Australia 2019 thoklami finalist amasu oiki. Miss Universe Australia thoubadagi Miss Grand International gi organizer singna Elizabeth hanagi Miss Grand International 2015 dagi amuk lauthokle haiduna notice thokki. Elizabeth na Miss Grand International ga mari lainaba thabak amadi title sinabagi ayabasing kudak aduda thingjinki. Miss Grand International tarani thoirak pangthokre andaki chahi 2025 kidi October ki tang 19 panda pangthokadabagi sems aduna ngairi. Mamangi Miss Grand International 2024 asidasu controversy kaya thokki. Competition adugi second runner up Myanmar dagi Thae na oiki. Result adu hek lauk thokpa loibaga Thae National Costume and Country Power of the Year gi matangda pendraduna second runner up ki crown adu accept tawkhide. Stage tagi hek kumdharakpaga Thae gi crown Myanmar gi National Director oiriba mahakna makok tagi lauthokhi. Miss Grand International gi organizer nawat nasu rule amadi regulation kaya ikai khumnadaba haiduna second runner up title adusu lauthokhi. Masigi mathakta Myanmar ki National Director oiriba Tuen Luin terminate tawduna mapunji chupa Miss Grand International amadi Miss Grand International ga mari lainaba association singdagi ban tawkhi. October ki tang 15 2024 da Bangkok ta pangthokhiba Miss Grand International 2024 gi winner asi India dagi ihan hanba oina Rachel Gupta na oiki. Beauty pageant gi lamda India su nopte haibadu mahakna utkhi. Adubu tha tare lairaba tungda May 2025 ta Rachel Gupta na Miss Grand International gi title adu hantokhi. Rachel na Miss Grand International gi organizer sing adugi promise adubu mapan thong khaktani madu asengmadadi achumbaga khenai haiki. Rachel Gupta na YouTube ta pendabagi minute 53 sangba video ama semduna thagalakhi. Video aduda mahakna tha taret ki matam aduda mahakpu thawaina tawide harass tawbiki hainasu haiki. Makhata na mahakpu apikpa hotel gi room amada suitcase phawba pen hangtokpa yadaba mafam amada thambiki hainasu haiki.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟ ꯗꯥꯎꯟ ꯍꯥꯎꯁ ꯑꯃꯗ ꯑꯃꯨꯛ ꯊꯝꯕꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛ ꯆꯥꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯀꯤꯆꯟꯒꯤ ꯐꯤꯕꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯏ ꯆꯥꯛ ꯊꯣꯡꯅꯕ ꯆꯐꯨꯅꯆꯤꯡꯕ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛ ꯃꯁꯥꯗ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯕꯣꯗꯤ ꯁꯦꯃꯤꯡ ꯇꯧꯕꯤꯈꯤ ꯅꯣꯏꯔꯦ ꯋꯦꯠ ꯈꯔ ꯍꯟꯊꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯣꯗꯤꯒꯤ ꯄꯥꯔꯠꯁꯤꯡꯗ ꯅꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯗ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯈꯤꯗꯦ No. You have to go back to the hotel. mahak asi Thailand da matomta mathanta tongan tana thambiki mayum chatpa phauba yahankhide organizer singna promise thoba stipend paisa phauba chang naina pibidi mayumdagi tharakpa paisa adu khaktana Thailand da matomta mathanta hingchakhibani maram sing asi oiduna organizer singi support laithrabada ground adu hantokkhibani haijaki adubu Miss Grand International gi organizer Nawat masamakna sengdorakpadadi Rachel na liriba warising asiga amatta manakide media bu sisinaduna Rachel na Miss Grand International asibu mingchat thinaba tawbani magi complaint sing adu asengba amatta nate aranba ngaktani hayrakhi Nawa na makhatana Rachel na magi contract adu thawaikide contract adu da yaudaba atopa thabak mayam ama tawki mahakki duty mapung phana tawba ngamkhide organizer na Rachel Gupta bu terminate tawkhibani amachung Rachel Gupta masada numit kunthra ni manungda title adu organizer da hantorak na basu khanghanki hayuna su hai Terminate you first, and then after that, like around half an hour, you will post after me. Blah 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 blah. Oh, she thinks she's so famous. Rachel Gupta na global supporter mayam da mabu support tawbikibagi hagat chakhi amadi toxic environment da laibam dabadagi Miss Grand International 2024 ki crown adu hantokkhibani igui dana Rachel na crown hantokhraba tungda first runner up Philippine dagi Christine da Miss Grand International 2024 ki title amuk pikhi masigi thodok asina social media da chaungna debate kaya tawba hongnarakhi miyam kharanadi Rachel gi thongna bu thagatkhi beauty pageant gi mingda organizer singna tahoningba mongda winner singbu sijenarabra hayuna su hangnarakhi Miss Grand International 2024 aduda winner oyiba Rachel Gupta amadi second runner up oyiba Thae na punna crown handokhi Rachel Gupta gi wari asi crown khakinate achumba power asengba kaya position wangba miyoi kayana anemba asonba kaya gi voice singbu namsinduna thambiri mahaki wari asina asengba kaya haiduna achumba gi damak kide haibadu utli controversy kaya layrabasu 2025 ki oina Miss Grand International pangthoknaba sem saba loikre October ki tang 19 na Thailand da tawgadawri contest asida Rajasthan dagi Visakhana Miss Grand India 2025 represent tawduna saruk yagadawi